ngasi phongkiba tuan manipuri si phongsingdagi maruibi ipausing myamna thamjagi ahanbada covid ki phibam phasilaktre naunami humdra positive ori active case aniga humfugani panyokre lenga ki center singde sai tharaga nipandagi yankhai ki mapan phawgi miyesing lemna precaution dose ka payaragani Manipur haukiba pung kunga maria si khaktada sample samnigani fugani thoi test tabudami humdra positive oiba thengnaduna positivity rate 15.8 yokre loinana active case aniga humfugani pan yokre COVID-19 kamal control room na thadorokpa sirolamagi matungina state asida nauna positive oiba thengnakrabasing asi Imphal East gi tharaga taret Imphal West gi kuntragani thoi Thobal gi taret Bishnupur gi ahum Senapati gi ahum Urkhul gi ama Kangpokpi gi ama Tengnopal gi ama None gi ama Chusampur gi ahum amasum Sandel gi amani Makoi nak narambasing khungul liba mati makoi gi laifhamsing containment area oina lapthokpagi thabak paikat paukre nauna positive oikiba sing asi tharaga haujuk power state asida positive oikiba apunba mising lakh amaga lising kunthraga tareka satruka taragomda yokre haukiba pungkuinga mari asida covid positive oiduna home isolation leiramba miyoi taraga nipan anaba pharaduna discharge tokhi Makoi tharaga haujuk phawbda laiset asi naruraga fogalakhraba apunba mising la amaga lising kunthraga mangaga saniga kunga ma yauduna phagalakpagi sangsada 98.26 taragi state asida haukiba pung kunga mari da covid positive oiba miyoi amata sikhibagi report laite maramasina laikhidraba mising lising aniga samaga kunda adumak lengdana lairi Rims Hospital COVID laiset layeng na bagidama phamung nifuga taret amasum Jenims ta phamung taraga mari khandok tuna lairi hairiba hospital animak ta COVID positive oiba miyoi taraga mathoi laikatna tuna lairi Jenims koina miyoi taradi general ward lairi loinana miyoi marina ICU da lairi masigi manungda hospital asida laikatnariba miyoi mangari medical oxygen seasonary haina hospital asidagi phangbo report amana hairi Thasi ki taraga nithuri state asigi tungan vaccination center singda miyai lising ani ga samapan ga humfuga tarukta vaccine kaphi masi tharaga haujuk power vaccine kapkhraba apunba masing lakh kun ga mapan ga lising maudra ga saniga humdra ga nipan yokre hari amaromda leba asida lairiba sai taraga nipan gi yankhai ga mapan phawgi miyoi singna lainga ki vaccination center singda July Taraga mangadagi COVID-19 precaution dose lemna kapa horagani haina Union's Minister of Information and Broadcasting Anrup Thakurna Lapthokre Magna hai Indiana ningtam khiba sahi humdraga manga surakpa Azadi ka Amrit Mahotsav ki sarwa moina July taraga mangadagi horaga numit humdraga mangani sukna lainga ki vaccination center singda masagi sai taraga ni pandigi yankhai ga mapan phawgi manungda leiba miyoi singda COVID-19 vaccine gi precaution dose lemna kapa yaragan haki haujuk phawda lainga sida leiriba sai taraga ni pandigi yankhai ga mapan phawgi manungda leiriba miyoi crore humdraga teret ki manungda sada amadagi hanthana precaution dose kapkre Adumainama masagi sai humfugi mathakta leiba miyoi crore taraga taruki manungda sada kunga taruk amasum health care amasum frontline workers singi de booster dose kapkre Union Health Ministry na haukiba sayolda second dose amasum precaution dose kapagi marakta leiramba matamadu tha mapandagi tarukta tension krabani masi National Technical Advisor Group on Immunization Recommendation gi matungina tokibani Leba asida sathariba COVID vaccination gi khongjala yang hanana ba masum booster dose kapada puning thogatpa oina India laingakna hargar dasta campaign 2.0 state amasum union territory singda zone amadagi sathaba hokibani thani gi program asi haujuk satharibani lenga ki data gi matungina India gi mi singi sad 96 vaccine gi ahanba dose kapkre sada marfu katarena dose anima kapkre sei sigi April taradagi COVID-19 precaution dose asima sagi sei taraga nipan gi mathakta leiba miyoi sing kapi kutongsa pikibani Panba yabade leibak sin mathuna January taraga turukta vaccine kapa hokibani loinana ahanba tangkakta healthcare workers sing hana vaccine kapki frontline workers sing hokiba sahi gi February ani dagi kapa horakibani haukiba sahi gi March amadagi masagi sai humfugi mathakta leiriba miyoi sing amasum sahi nifuga manga gi mathakta leiba masagi anaba leiba miyoi sing vaccine kapa hokibani masagi sai nifuga manga gi mathakta leiriba miyoi sing mamang sahi gi April amadagi vaccine kapa hoki
ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ ꯑꯃꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 19ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯍꯟꯈꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 3ꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 15ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯈꯤꯕꯅꯤ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 13ꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 12ꯗꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯀꯤꯍꯣꯝ ꯃꯅꯥꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯂꯪ ꯃꯥꯏ ꯄꯥꯛꯅ ꯁꯨꯡꯕ ꯉꯝꯂꯦ Council of Scientific and Industrial Research Northeast Institute of Science and Technology CSIR-NE IST lamphel patki miyeng makhada yamna scientific oiba mong Manipur su kihom gi manadagi yamna afaba makhal gi lang sungdok tuna puthok ngamle Manipur si yel hoing ai digi hauna Fisalon sa amadi lam masida khut sa haibeda yamna maming satpa lamdam ama oiduna lakhibani matam amadari yumthong khudingda maru oina nupi oibisingna Fisalon sa tawduna iyongpi marangkaina puthoklamibani iyongpi sing asi sabad lamdam asidagi puthok saba la sing amadi murga sijinaduna sanaramani adubu hairiba masak sing asi lamdam asida puthokpagi sangong khalakpadagi haujikti iyongfi sariba singna muga nataba atopa lang singdi mapalamdagi pusilaktuna sijinari asumna lamdam asigi iyongda sajabu oirabasu madura sangba masak raw materials adudi mapalam singda tangjaduna leiba maramna fisabi singda sendong phangdabana sinpham asi tapna tapna sitarakli asigumba serasida lamdam asigi iyongfi singi saktam lauduna mapalamdagi misin saba phi kaya marumsu state asida marang kaina thajilaktuna lamdam asigi fisabi singda asauba sai thengama piduna lakli asigumba serasida Manipur gi haurakli kyana henrumgi lam asida tuan research amadi sangyeng kya sathaduna fisalon sagi lam asida mipal tangduna bamadi ishagi pothok marang kaina pothok sanaba thorang kya su pekhatabadi nati asigumba thorang sing asigi sarom oina Gujarat leiba Maharaja Sayajirao University of Baroda gi Clothing and Textiles Department gi makhada pineapple fiber research tawi thangjam Roshini kaubi awang sikmai mayale kaidigi scholar amana CSIR-NEIST lamphel park kusamnaduna kihom manadagi langsung bagi thawa simai pakna pangthupangam kibani kihom manadagi langsung laga sizinaba si malem gi tongan balebak singdadi yamna ngalingi matamdagi satnarak pambai ama oirami adumoinama hena hongna phangba madi sungdokpada khudong jaba lasingna ngamna mutsinaki adubo malem goina hokibasai kulongi mamanggi yamna sustainable oiba fiber makhalam hoina kihom manadagi lang sungdoktuna phi sabagi thabasi amuk hana paikhatna rakhibani Manipur Organic Mission Agency momadagi phamu report ki matungina salibasai sida Manipur gi oina kihom asi saurakna lam hector releasing tararomda puthokli loinana sayamada kihom hi metric ton lakh amarungi sangna puthokli maru oina Susampur Imphal East Kangpokpi Thaubal Sandel amadi Senapati district ki mafam kyada paksana kihom thabagi thabasi sathari maram asina lamdam asida kihom manadagi langsung gi thabasi commercial gi thakta paikhalabadi raw material gi awat pa lairoi amadi mapan gi pusilakliba langsing asigi muhut khara da oirabu sinma ngamgani haina miyamna thajanari hiram asigi matangda CSIR-NEIST gi senior principal scientist Dr. H. Bir Kumar ga pauksi asig akhanana unadana wari sanabada mahna hai kihom pambi asi Manipura paktaknana thawa hai pambi ama oiri hairiba pambi asi mahai lokpu loikraba matungda manasing adu sizinafam khangdan lairi asumna hundoktuna lairiba manasing adudagi fiber adu lakthoklaga lang sungdokpagi thabasi mapung pana satharabadi kihom thariba laumi sing adudasu ahenba sendong pibangamani fiber extractor sizinaduna kihom manadagi sungdokpa langsing asigi quality asi hana institute asina lapudagi sungdoklaga puthokiba adudagi yamna hena phabe heli lang makhal asi hek yengbada muga ga masak manaba maramna miyamna pamnaba madi matik mayai leboigani kihom manadagi sungba lang asidi sungdokpa hek loibaga saptingna leiba maramna punbagi sangyam nanthe maram asina fisalon sa tawbadasu yamna khudong jahali loinena lang makhal asi atopa fiber singdagi sungba lang singa sangdamnabada mapangal mechanical strength yamna heli haina pawsna makhatana phongdorakli atopa pawmadana lupa crore 12 thoigi kani drug sungbagi masal police na fare
Imphal East District Police amadi Bishnupur District Police ki command team na towan mafamdagi lupa crore tarai henbagi kani kilogram samaga kuntraga taruk amadi drug sungmuna sizinaba posak sung fare hiram sigamari lainana Imphal West District Police ki SP conference hall ngasi ayuk pangtukiba paw mi pamama District Police asigi SP case hai sibakantana hakibeda lenga ki war on drug ki makhara sathrakwa drive to Imphal West District Police ki command team na malem ki kaithil lupa crore tararungi mamaloi gidaba kani kilogram samaga kuntraga taruk rom konena miyema minuthongi MMTA ki office manak gi ngarang thil pung tarum khairam taba matamda fare faraba miyedu gi maming Sadiq Mohammed Saini Fugamari apakpa Safi Mohammed kawi Rajasthan gi Indranagar dagini thajabi apa pawma phangmari gi Imphal West District Police ki commando team aduna ngarang numthil gi pungpham maduda minu thong da freaking seeking sa tharingai da Sadiq Mohammed hariba mi shina thauruga lakpa tata truck registration number RJ19ZZ0025 asi khamluga sek tawda gari adugi semthoklaga body gi saru singda hapa packet samaga kuntraga nipan thokna yomba kani kilogram samaga kuntraga taruk yorama thengnabadigi phabani pharaba kani etu malem gi kaithil lupa crore tararung gini pharaba sadipu hongpong sathabada kani etu Rajasthan gi Jodhpur gi Om Prakash ko bumiyemaga khangnaba Imphal gi miyemana mangondagi sinnarakpani loinana Rajasthan punna hona bani haiba khangmamle Faraba miyedu mangondagi phanglaba kaningedu ko konan Imphal Police Station sinakre hari amaromda Bishnupur District Police ki commando amadi Moirang Police Station ki apunma teamna Moirang ngangkhlawai gi electricity colony mapagi tidim lamida ngase pungni palom taba matamna freaking seeking sathabada mayai ka badrak sungbada sizinaba poppy stroke kilogram lising ahunga saniga nifu ronga konan miye mafare faraba miyedu gi maming bansi sai taraga mapan apokpa Baipa Ramkawi, Rajasthan dagi Jodhpur dagini, Faraba Popis Road umhakna thorakpa Tata truck registration number RJ19ZB5912 asi hablaga purakpada sek tawda fawani atopa pawamadana IMC gi inquiry report miyan puthokadabani Joykisan Imphal Municipal Corporation IMC gi corporator gangmai gaidon rongmaina ZZ Rongmai ki minga thabak sudana sel lakthok lambai ki matangna thigatna ba CM ki balenga ki inquiry committee ki report adu miyam da khan gadabani loinana wathok asi puthokli ba masa da su yauhalakadabani haina thangmaiban assembly constituency ki MLA Kumaksum Joy Kisana phongdokre mana Imphal Municipal Corporation ki manung da leramba boot contractor amadi faraba judicial custody da lekre thawdu gi makha tarakpada lenga na inquiry team ama CM laga thijinba gi thabak sa thaki haiba tare Inquiry dugi mahina oibi yai IMC gi SO mari thabak tagi lakthokre SO amana thabak tagi suspend tokre Inquiry committee gi report du kari lebe gi haibedu miyamna khangan pamthui SO mari thabak tagi lakthokpa amasum amana suspend tokiba duna loira brangki thabak tagi lakthok pikraba SO mari amasum suspend tokiba SO du makoina serak phangdringai da unaduna wari sanabada thangmaiban AC gi ward number 1 2 3 amasum kunga mangada paikhat kadaba thabak sing sude CLD loina lakthokre haina list piraki thabak sude haiduna SO singna masak taklamlaba thabak sing adu inquiry committee na khanglabra natragana kupsillaga thamlabrangki IMC gi manungna thokni ba angak pathawdok kaya SO singna wari lirambalai corporation asigi corporator kharana office ta laklaga nongoi satlaga karigi CL iba loiraba bill chandribano haina ki hanba laiki haibelai report tahodabra haina officer sing aduda hangmada local MLA sing na wokat pa lekhi haki adubu corporator sing adugi mathakta action ama fawa lokat pa lekhi de IMC gi corporator engineer sing nongmaina namlaga bill salhanba haibs lebak masata da thongni kianbe gi bill san ki officer sing aduguna thabaktagi thatat pire amana suspend thapthopire makhoi gi imung manungi saramdi me pire mora lairi haina thabaktagi lauthopikraba amasum suspend tawbikraba engineer sing adu nataba ZZ Rongmai nataba thabak suduna sel lauthokraba contractor sing aduguna karimata action lokhatana thadoklaga thamliba karigino hangki mamangnasu IMC da asaba tender da missionary mayam ama manghankhibagi matangda assembly da pokatkiba matamda SO ama thabaktagi lauthopki aduga missionary sing adu phagat palakhide loinana auction tawkiba contractor sing action laukide
Imphal Municipal Corporation aranba tawba khudima esoda tainaraga thaba aduda chenariba corporator amasum contractor yauna atai kayabuna kan khatlaga thamliba sikari ginonki mara leiri haiduna eso sing thabak laukthokpikre suspend tawbiri adubu thabak sudana contractor na laukthokkiba senpham adu khomgalabra watho asida lenghangna thijin humjinbegi thabak chathariba si miyamgi senpham manganba yadi haina chatharapgi mawongda lakhibani haina supausna palakli atopa pawmana oinamlong PIC da doctor amata leitabadagi anabasing sidore Manipur gi singi mafam kya marum ana lengi kudong saba phangan ngamdabagi kudamoina Tamenglong district ki oinamlong gi primary health center PIC doctor ama fawbo leitabana layengnaba yamna wana laksaba anabasing layeng phangdabadagi sigadore Tamai Assembly constituency ki manungda leiba oinamlong kulasi Rongmai Furup ki miyoi lising taret henbana kundaba kulni Ziribam amadi nungba gi marakta leiba kulasigi ana layeng sangasigi phibam pauksiyesina yengsilubada doctor ama phawbo leiramdi amadi awaraba kya leibigi khutong sadaba kya mayungnaramki khutong sadaba singi matangda oinamlong segment welfare association gi vice president PG asingkauba khunja amaga hakthengna unaraga wari sanabada mangnai Kulasida Ladiba Primary Health Center asi Lerakpa sahi tharaga manga helakle adubu doctor nurse ningthina leitabigi awab hojiksu mayuknari haukiba July tharaga mathoida Makurugi outpost da mathau tawba MR ama ningsa honma nungairakti haina leyengnaba pukalake adubu doctor leitabana anaba masa mathanta phamungna oxygen uplaga taraga lekhi pambai leiraktabana numit aduda adum jiribam lomna leyengnaba pukhi Hana analayeng sangasida doctor ani khaklerami maduda medicine gi doctor afaba ma yawi adubu ma me kuntrada transfer sakre hanisu paus na makatana sa phongdorakli mata maduda khunjasing ma ki doctor muhut ama laktriba phawba satnaba khongjang phawba sangsinki adubu pambai lekhide matam khara leiraga doctor nupi ama laklaba order thoki adubu ma ki nupa oina jun kungatre tam muhut oina laktharakhi adubu numit humni leiramlaga sakhi lakliba doctor sigi muhut ama amuk July ahumda lakhi aduga July 10 da amuk satkre haujikti doctor ama taletre anabadi numit khuding yauri masida natana khudaki oiba khudong thiba kya thokpa tamanga manati MR gi anabama pukhalakpa adusu kudong sadabasi mayona kribani mana makhatana hai kulasidagi jiribam phawbus kilometer yankhai kharahenbani nungbarom da satpasu kilometer yankhai rom lapi nungbagi CIC natraga jiribam gi ana leng sangda arubo anaba yoroglabadi jiribam natraga silsar rom da puraga sanare oinamlong PICSC doctor amadi nursing gi lepham quarter somatic sanalei Imphal Jiribam National Highway ki mapana su leiba khuloibana lambi thong su aduma nungai aduga doctor singna lainingdriba se anga phawi thamoi singna miyam gi thogal tawge khanaba doctor singi thawong singa sina khunja sing gohan bani ayus ki doctor am leibudu su suglak lakti masina maram oiraga ayus ki ana layengda kana ba mata phangdri amasum doctor amata leitabana ana leng singa sidi mamingtagi oire hainasu pauksi sida makhatana phungdurakli Tentang top pawmana result haidoktrabadi khongjang sangsilagani haidoktrana leiriba IRB gi result lakliba July 10 phawgi manungda haidoktrabadi akanba khongjang sangsinanaba same sare haina all Manipur 10 and 11 IRB RFN 2019 base GAC Bibabos completed candidate na phungdorakli GAC gi secretary kaithelakpam nawbana thadorakpa siron hai Se minister na miyamang da hanjina haidokibu wabu ngak ngamda ba haibisi handaki se minister na ahan boiramani hauzu phawa IRB gi result haidokpa ngamda basi lainga ki karamba aron ba agenda no haibudu miyamna khangalo sahi mari suraba phawa result haidokpa ngamda basi lainga ki ason mani hanisu paus na palakli atop pawmana pistol ni phuga manga ga kona na matai manau Delhi airport afare New Delhi gi Indira Gandhi International Airport ta customs official sina yum sekasa numita pistol ni phuga manga puramba Indian national ani fare farba nongmai singa do asengbara haibatu khangnaba investigation ama sathari case report adu investigate toriba counter terrorism unit national security guard NSG na nongmai singa do sapsana asengma male haki ahanbigi report amada nongmai singa do mapung fana sejanaba yari haina national security guard NSA na khangmangam khre haina custom official amagi role palladuna pawgi agency PTI na haki faraba mi ani edu Zagadit Singa amasum Jasbinder Kor Kawi haina mas khangmangam khre
Makoi matai manau oirami matai manau duna Vietnam gi Ho Chi Minh City digi July tarada India da amuk halaki amasung makoi bu yengsinduna lakibani Jagajit Singha bu magi masin manau Manjit Singha na mangona pirakpa trolley bag ani da yawa pistol singa du ko na fakhi Manjit Singha na friends ki Paris ki leba da landing tower patungda Vietnam da Jagajit Singha na bag singa du pi khibani bag singa du pi ra patungda Manjit Singha na airport adudagi satki haina custom official singi statement aman hai Custom official singi matungina nupi passenger aduna maki mapu roibana numai singa du yawa trolley bag singi take sing lakthokpa masum thadat pada mating pangki nupa passenger aduna purakhiba trolley bag ani du thijinbada saurakna lupa lakh 22.5 rongi wegedaba numai nifuga manga adu makha tana phangkibani haini statement aduna makha takhi miyani ma aduna masigi mamangna suma koina Turkey dagi pistol kun nga India da purakre haina ma sana yana phangdokhi thawdo sigi matana makha tape investigation sa thari haini su paus na palakli maka sa tharak poina huyelan pawdo phong moto papaw mana miyam tin khalakli ba kanglagi nongpok lambi gi akoi besing amot rakai langthok na rakpana masak thian ga dawre se minister en berena Imphal city bu lewa sigi tuan state singda semgat narakli ba smart city singa manana Thak asi yauna semgat ning bagi pandamda puari ke sagon narakli ba kanglagi nongpok thang masruk amasum Imphal torel gina nongsuk thang ba torabal mayada semgalaktuna me kun gamari English ngani ga kun gani thoida prime minister na fawa sanga tuna miyamda ka thokiba anaw makhal gi lambi amasum masigi mapana semgalakli ba pothafam singi akoi bida lambi amasum mafam sing sibo sikna saina bangamdana yengba laknari ba miyam gi maraktagi asa pot Athuma hawa masum ising na singbasing hablakpa plastic ki cover sing hapsin pham thokpa dustbin sing da hapsin begi muhutta lang thokning ba mafam da lang thokna rakpana amor akai sing na yom silaba mafam amo ohelaka dori hainasu pauksi sina phungdorakli loisilak poina naharol gi thaudang pauksi da phungmoto pa pawmana kedona posai thangduna mai masing tamlaga class 10 pass toraba thomi ani ikai khumnakre hawkibasai kya dagi work for Identity high teamda Imphal yauna Manipur gi tuan mafam kya thabak toriba Kanglei Economic Development Organization kedona mapungoina khwai kaithel posai thaduna ahing yarektuna kaithel gi posai sangduna masana masagi senthok lami pijaduna mai masing tamlaga handak bo na loba HSLC exam class 10 parikyara first division amasung third division da pass tarakraba kedogi thawi ani Taram oktuna sielamadi khudol pot pidun ikai khumna botkre ngasi kedona kaithel phambi singa khusamna duna Imphal gi imoinu ima kaithel da class 10 gi parikya da first division da lakraba kedo gi thomi kharibam Suresh Kumar amadi third division da pass tarakraba longjam Bitan Kumar anibu taramna oktuna ikai khumna bog loinana pukning thogat pathoramadu kedo gi president soibam maniton sinpham amadi sakam kanbalu ki president thaudam santi amadi Lamlong kaithel phambi nupi luki president RK Danapati na singmana president member singaki kedona parikya mai paklaba mairoi anina mingsan madamating oina bal palising mga duga kaithel phambi singna social madi phirol kya khudol tamduna pukning thawat khiba thauramduda kedogi president soibam maniton hai ngasi kedona class 10 pass tawbagi okliba mairoi sing atei mairoi sing gadi yamna khene atei mairoi sing gidi mama mapa musulmana oibisingna kupsen senaduna tuition singba taholaga parikya tharaga pass tawbani adobo kedogi thomi sing asidi masara thabak suba ikaiba laitana ima kaitelamadi masigi akoibada posai thangduna natragana posai yonduna masana masabu thabak pijaduna ahangma matamda lairik pazaraga parikya thaduna mai paklapani maramaduna kedogi thomi singdi division wangna pass tawu tawdubagi wapum tongana thamlaga parikya pass tawrakpasi yamna thagaringaini ikai khumnafam thokpadu utpani makhatanasu kedogi thomi sina hiena phaba thabak torakpa oisanu haina kedogi president S manitona makhataki thaurammadura sinpham amadi saktam kanmaluki president thaudam santina hai kedogi thomi singna ikai balaitana masana masabu thabak pijaduna madudagi phanglakpa sanpham singa duga loinana ahangba matamda mai masing tamduna parikya pass torakpadagi nungai balaite Matam amadi kedogi thaumibu mawong amada launarambadu ngasidi kedogi thaumisingna puksel singna thabak tawduna lakpagi mahina miyamna sakhangbibaga loinana thak wangna lawbiduna tengbangbi tasingmadi kedogi thaumising asi awana mayuknaduna lakbiba imungdagi
laknaba ngata ni hain spali du hausi ko ni mem pauk sama tang sa lusin jarge mas mem puna anab update anab ipauk sangai minasi and thank you.